Ayuk nganta haugatlakpa matamda future asida aina tawgadaba kanarakadaba mayam ama lairi haina khalabadi numit adu maipako numit amani toina isada hangbiu ai kamaina ahenba tawba yai malem asida kari ahenba porakpa yai SpaceX, Tesla, Neuralink company gi CEO, The Boring company gi founder, Zip2 gi co-founder, X.com haujingna PayPal haina khangariba gi founder, OpenAI, that is artificial intelligence ki co-founder, Solar City ki chairman. According to 2021 world ki #1 research person with net worth $209 billion, that is Elon Musk. Company mayam asigi details karamna world #1 research person oirakpano, family details, full biography, Elon na Jack Ma bu apang babuduni hairiba karigino debate aroibada aigi nuksira viewers mayam gi surprise give amusu thamjari maramaduna video si haubodagi loba fawbatang yengbiu ahanba maktada request technique channel gi maigai degi mayam bu ikokna khoiramjari channel asigi pandamdi iramdam asigi haugatlagliba nahasingbu wakhal losing pibibani channel asidagi saknairabi like business person, sports person, celebrity kaya amagi video pangbigani loinana aihaki atopa YouTube channel Request Education asidana class 10, 12 mobile online earning air hostess ki details kaya pangbigani maramaduna mayam sa yengbiu mu support tawbiu 2020 fawbada Amazon gi Jeff Bezos na senjau paibada #1 oiramba du 2021 dadi Elon Musk na amuk #1 oikre Elon Musk project nipan hena thabak tawri maramaduna hojik Elon Musk ki space stamina si #1 Tesla asi car making company amani Toyota Hyundai bu maning thamlamlaga world gi oina #1 chatliba selling car amadi electric car semliba company amani 2003 da hokibani malem pumbada electric car gi manglan oihanba company amani matam ayambada Tesla da matam invest tawi car company mayambu sahi 33 ki manungda hojik Tesla na khwaidagi electronic mobile car sale oiriba ama oiragli future da su oiragani amadi solar energy semi hybrid trucks battery making self driving technology da thabak yam kanna chathari car sasi kayam kalli hairagadi aeroplane ama busingba ngami Tesla asigi kanaba hairagadi petrol tangkhalakliba problem air pollution noise pollution faragani self driving haibadi driver yaudana automatic masa mathanta driving tawbagi yamna thuna uba fanglagani malem pumbada sale tungsanba hobiro yamna tangba nate paidagi ahongba car asi in Indian rupees 60 lakh China da semba car ni number 2 Hyperloop asi import export product mayam ama laibak makhada tanil hutlaga pochai puthok pusin loina tawba yaragani train gumna laibak makhada pumnamak puragani plane dagi hena yangna chelagani pung kun changba adu pung ani matam lauragani budget asi $1,000 million mukchangani number 3 SpaceX asi aerospace company amani 2002 da lingkhatkhiba company ni rocket asi reusable ni haibadi rocket ama semlaga launch tawba matamda hanadi amuk sisinaba yade SpaceX asidi amuk hana sisinaba yabagi rocket amani adu oiragadi sale su yamna safe oiragani government gi oina rocket asina mioi bai khoidasu Mars planet ta laiba yabagi ayaba adu oiragani viewers mayamna sale tungsanba hobiro mayam Mars planet ta lam lairaga yum saba yaragani kharani gi matung adudagi space tourism su khudong chaba laagani Mars planet ta koiba yabagi rocket asi aikhoina flight gumna tongba yabagi ayaba oiragani thabak asisu hojik yam kanna chathari number 4 Starlink asi satellite internet constellation ni 2015 da hokhiba project amani project asigi mission di malem pumbada lairiba mioi khudingmak ahongba mamalda internet with high speed phanghanbani hojik aikhoina sizinariba internet asi laibak makhada fiber phumbani Starlink asidi satellite ki matengna aikhoina high speed ahong mamalda fanglagani satellite asi thagatpa hokre amadi 1200 satellite thagatpagi plan hojik yam kanna tawri number 5 Boring company nongma Elon Musk na US ki city amada chappa matamda traffic jam oimandana matam kyama mangki sitagi problem asi kanna solve tawni haibadagi Boring company asi launch tawkhibani
ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ, ꯇ꯭ꯔꯥꯐꯤꯛꯇ ꯄꯨꯡ ꯀꯌꯥ ꯑꯃ ꯃꯥꯡꯂꯤ, ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇ꯭ꯔꯥꯐꯤꯛ ꯌꯥꯝꯃꯟꯗꯅ ꯁꯤꯕꯅ ꯍꯥꯟꯕ ꯐꯥꯎꯕ ꯌꯥꯎꯏ꯫ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯀꯔꯝꯅꯅꯣ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯇ꯭ꯔꯥꯐꯤꯛ ꯇꯅꯦꯜ ꯁ꯭ꯇꯦꯁꯟꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯆꯠꯀꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯥꯔꯤ ꯑꯣꯏꯕ ꯇꯥꯏ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇ꯭ꯔꯥꯐꯤꯛꯇꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯑꯣꯏꯔꯒꯅꯤ꯫ ꯅꯝꯕꯔ 6 ꯁꯣꯂꯥꯔ ꯁꯤꯇꯤ꯫ 2016ꯗ ꯇꯦꯁꯂꯥ ꯀꯝꯄꯅꯤꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯁꯣꯂꯥꯔ ꯄꯦꯅꯦꯜ ꯑꯃꯗꯤ ꯁꯣꯂꯥꯔ ꯇꯥꯏꯜ ꯁꯦꯝꯂꯤꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯤꯜ ꯑꯃ ꯁꯦꯚ ꯑꯣꯏꯔꯅꯤ, ꯑꯁꯤꯗꯒꯤꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯒꯅꯤ, ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯂꯅꯤ꯫ ꯀꯝꯄꯅꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯂꯥꯔ ꯇꯥꯏꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯗꯁꯨ ꯏꯁꯥꯒꯤ ꯌꯨꯝ ꯃꯊꯛ ꯀꯨꯞꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯣꯂꯥꯔ ꯄꯦꯅꯦꯜ ꯑꯃꯗꯤ ꯁꯣꯂꯥꯔ ꯇꯥꯏꯜ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕꯁꯨ ꯌꯥꯝ ꯊꯨꯅ ꯐꯪꯂꯒꯅꯤ꯫ ꯅꯝꯕꯔ 7 ꯑꯣꯄꯟ AI ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ꯫ ꯔꯣꯕꯣꯇꯤꯛꯁꯅ ꯉꯝꯂꯛꯇꯕ ꯊꯕꯛ ꯂꯩꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ꯫ ꯏꯂꯣꯟ ꯃꯥꯛꯁꯅ ꯍꯥꯏꯔꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯔꯣꯕꯣꯇꯤꯛꯁꯅ ꯍꯦꯟꯅ ꯄꯋꯥꯔ ꯀꯜꯂꯒꯅꯤ꯫ ꯋꯥꯔꯜ ꯑꯁꯤꯗ AIꯅ ꯄꯥꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯋꯥꯔꯒꯅꯤ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯐꯠꯇꯕ ꯂꯝꯕꯤ ꯀꯌꯥ ꯑꯃꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯟ AI ꯑꯁꯤ ꯁꯦꯝꯂꯤꯕꯅꯤ꯫ ꯅꯝꯕꯔ 8 ꯅ꯭ꯌꯨꯔꯥꯂꯤꯡ꯫ ꯅ꯭ꯌꯨꯔꯥꯂꯤꯡ ꯑꯁꯤ AI ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯑꯣꯏꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ꯫ AIꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗු ꯈꯪꯅꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯆꯤꯞꯁ ꯑꯗꯨ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯔꯣꯕꯣꯇꯤꯛꯁꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯎꯕ ꯐꯪꯂꯒꯅꯤ꯫ ꯏꯂꯣꯟ ꯃꯥꯛꯁꯅ ꯀꯝꯄꯅꯤ 9 ꯍꯥꯡꯗꯨꯅ ꯃꯈꯜ ꯃꯈꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜꯗ ꯉꯥꯎꯅ ꯂꯩꯔꯦ꯫ ꯏꯂꯣꯟ ꯃꯥꯛꯁ ꯇꯧꯅ ꯋꯥꯈꯜ ꯆꯦꯟꯕꯤꯌꯨ, ꯏꯔꯝꯗꯝ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯑꯣꯟꯕ ꯑꯃꯗꯤ ꯂꯥꯛꯀꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯔꯕ ꯖꯦꯛ ꯃꯥ ꯑꯃꯗꯤ ꯏꯂꯣꯟ ꯃꯥꯛꯁ, ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯕꯦꯠ ꯇꯧꯈꯤꯕ ꯏꯟ ꯁꯥꯡꯍꯥꯏ ꯆꯥꯏꯅꯥꯗ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ So, ladies and gentlemen, please welcome the founder of Alibaba, Jack Ma, and CEO of Tesla and SpaceX, Elon Musk. So please welcome in the stage for debate. Elon haiki, ahanbada artificial intelligence AI asigi matangda hawrasi. Jack na khumki, hoi. Aidi AI artificial intelligence haiba ming asi pamde. Sigi mahutta Alibaba intelligence oheningi. Elon, miyoi bai khoina hujik fauba AI asigi matangda fazana khangba ngamdri. Adunani Neuralink haina hawgatlibasi asi. Masida chips amagi matengna information kaya ama mobile or laptop ki matengna khangba ngamlagani. Maramdi technology asi asukki matik advance oirakle. Chahi kharani gi matung computer na miyoi bai khoida rule tarakpagi chance lay. Asidagi ngakthoknabagi damak semliba Neuralink project asini. Asigi kanaba hairagadi timing second da aikhoina lairik tawna tamba loina yaragani. Like Hollywood movies ta aikhoina matrix ta utlibaduni. Chips asi 4x4 mm 1000 electrodes yawi. Electrodes amana sam amadigi hena pai. Asina miyoi bai khoigi brain da paba ngamgani amadi computer software gumna uba fangani. Jack Ma, ai asigi matang da di yamna khangde. Future da su asigi matang da karigumba ma tawraga kanagumba na solve tawjani. Elon Musk, sahi yangkai gi mamang da di gaming technology yengu rectangle ani khak oiraga sanai. Hojikti game na real male aikhoina fake mansalakle. Chahi kharagi matungdadi kamain tauba angakpa madi oirani. Jack Ma, atopa topic ta oina wari sanarasi. Mars planet ki matang da oina. Aidi Mars ta interest kaya laiti. Mars planet ta chatluraga halapata ngairi. Elon, haha so funny. 450 crore chahi mamang dagi hauna aikhoina prithibhi asida khongdarakli. Kayam kuina laigidoino kanana so haiba ngamba nate. Asteroid taraklaga dinosaur tumna mutkhiba tawna aikhoisu tumkhiba yai natraga miyoi masen nuclear bomb thadaraklaga art asi tumkhibasu yai. Asigi damaktani Mars planet tasu miyoi tanaba silibasi. Jack, my friend asigi matang dadi ai solve tawba ngamoi. Ai khansu khande atopa amana solve tawjani. Hojik challise asum chatsanu. Aidi asumna hingbusu pami. Atopa topic ta muk mayon chalasi. Jobs ki matang da wari sasi. Elon, jobs ki matang da su driver ki thabak lairaroi. Gari khudingmak driverless haibadi driver yaudana thauba uba fanglagani. Tesla company electric car already launched tawkhre. Driverless car su atuba matamda launch tawragani. Accident gidi oiraroi maramdi computer na loina control tawragadaba ngaptani.
ꯑꯩ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ, ꯂꯥꯏꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔꯁ, ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯐꯍꯟꯕꯒꯤꯗꯃꯛꯇꯁꯨꯅꯤ꯫ ꯖꯦꯛ: AI ꯂꯥꯛꯄꯗꯒꯤ ꯖꯣꯕꯁ ꯍꯦꯟꯒꯠꯂꯅꯤ꯫ ꯊꯕꯛꯀꯤ ꯃꯇꯥꯡ ꯌꯥꯝ ꯈꯟꯗ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩꯗꯤ ꯊꯕꯛ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 6ꯅꯤ ꯈꯛ, ꯑꯗꯨꯁꯨ ꯅꯣꯡꯃꯗ ꯄꯨꯡ 4 ꯈꯛ ꯊꯕꯛ ꯇꯧꯔꯒ ꯌꯥꯔꯦ, ꯂꯥꯏꯐ ꯑꯦꯟꯖꯣय ꯇꯧ, ꯄꯥꯔꯇꯤ ꯇꯧ꯫ ꯏꯂꯣꯟ: ꯀꯃꯣꯟ, ꯀꯩꯅꯣ ꯖꯦꯛ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯅꯣꯡꯃꯗ ꯄꯨꯡ 13 ꯊꯕꯛ ꯇꯧꯏ, ꯑꯗꯨꯁꯨ ꯃꯔꯛꯇ ꯑꯣꯐꯤꯁꯇꯁꯨ ꯇꯨꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯅ꯭ꯌꯨꯔꯥꯂꯤꯡ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯌꯥꯝ ꯌꯥꯡꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ, ꯃꯥꯂꯦꯝ ꯑꯁꯤ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯇꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯩ ꯏꯁꯥꯒꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯀꯌꯥ ꯂꯩ ꯑꯩ ꯈꯪꯗꯦ, ꯑꯩꯒꯤ ꯍꯥꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯄ꯭ꯔꯣꯖꯦꯛ ꯉꯥꯛꯇꯅꯤ꯫ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ, ꯑꯃꯗꯤ ꯆꯍꯤ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤ ꯑꯐꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯖꯦꯛ: Thank you so much for coming in China and I really appreciate your work. Elon: Thank you, Jack. ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯏꯂꯣꯟ ꯃꯁꯛꯀꯤ ꯐꯨꯜ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯏꯂꯣꯟ ꯔꯦꯚꯤ ꯃꯁꯛ ꯀꯧꯏ꯫ 28 ꯖꯨꯟ 1971ꯗ ꯄ꯭ꯔꯤꯇꯣꯔꯤꯌꯥ, ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯑꯩꯍꯥꯛ ꯄꯣꯛꯈꯤ꯫ ꯕꯕꯥꯒꯤ ꯃꯤꯡꯅ ꯏꯔꯣꯜ ꯃꯁꯛ, ꯏꯃꯥꯒꯤ ꯃꯤꯡꯅ ꯃꯥꯌꯤ ꯃꯁꯛ ꯀꯧꯏ꯫ ꯕꯕꯥ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔꯅꯤ, ꯏꯃꯥꯅ ꯃꯣꯗꯦꯂꯔꯅꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ, ꯃꯤꯡꯅ ꯀꯤꯝꯕꯜ꯫ ꯏꯆꯜꯅꯨꯄꯤ ꯑꯃꯁꯨ ꯂꯩ, ꯃꯍꯥꯛꯀꯤ ꯃꯤꯡꯅ ꯇꯣꯁꯀꯥ ꯀꯧꯏ꯫ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯦ꯫ ꯃꯤꯅ ꯀꯧꯕ ꯃꯇꯝꯗ ꯀꯌꯥ ꯑꯃ ꯇꯥꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯁꯨꯝ ꯐꯣꯀꯁ ꯇꯧꯈꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯥ ꯄꯪꯂꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯅꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯍꯟꯕꯤꯈꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯅꯥ ꯄꯪꯕ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯐꯖꯅ ꯂꯨꯞꯈꯤꯕꯅ, 100% ꯐꯣꯀꯁ ꯇꯧꯈꯤꯕꯅ ꯃꯤꯅ ꯀꯧꯕ ꯇꯥꯗꯕꯅꯤ꯫ ꯁ꯭ꯀꯨꯜꯗꯁꯨ ꯏꯃꯥꯟꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯇꯣꯏꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯤꯔꯤꯗꯒꯤ ꯃꯈꯥꯗ ꯏꯟꯊꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯗꯒꯤ ꯐꯔꯛꯈꯤ꯫ ꯏꯃꯥ ꯑꯃꯁꯨꯡ ꯕꯕꯥꯁꯨ ꯇꯣꯏꯅ ꯈꯟꯅꯔꯝꯃꯤ, ꯑꯅꯤꯃꯛ ꯋꯥꯈꯜ ꯆꯥꯟꯅꯔꯝꯗꯦ꯫ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯐꯤꯕꯝ ꯐꯥꯎꯕ ꯂꯥꯛꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯗꯥꯏꯚꯣꯔꯁ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯞꯁꯟ ꯑꯅꯤ ꯂꯩꯔꯝꯃꯤ, ꯀꯅꯥꯒ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯅ꯫ ꯏꯃꯥꯒ ꯅꯠꯇ꯭ꯔꯒ ꯕꯕꯥꯒ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯑꯣꯞꯁꯟ ꯑꯗꯨ ꯑꯩꯅ ꯕꯕꯥꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯕꯕꯥꯒ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯩꯅ ꯕꯕꯥꯒ ꯂꯩꯕꯒꯤ ꯆꯣꯏꯁ ꯇꯧꯈꯤꯕꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯕꯕꯥꯅ ꯑꯩꯕꯨ ꯇꯣꯏꯅ ꯆꯩꯔꯝꯃꯤ, ꯇꯣꯏꯅꯁꯨ ꯐꯨꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯨꯝ ꯂꯩꯈꯤ꯫ ꯁ꯭ꯀꯨꯜꯗꯁꯨ ꯏꯃꯥꯟꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯈꯤ꯫ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯁꯨꯝ ꯐꯝꯈꯤ꯫ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯅꯣꯡꯃꯗ ꯄꯦꯖ 100-200 ꯄꯥꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯈꯤ꯫ ꯅꯣꯡꯃꯗ ꯄꯨꯡ 5-10 ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯈꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯂꯩꯈꯤꯗꯦ, ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯦꯟꯁꯥꯏꯀ꯭ꯂꯣꯄꯦꯗꯤꯌꯥ ꯑꯃꯗꯤ ꯕ꯭ꯔꯤꯇꯥꯅꯤꯀꯥ ꯑꯣꯏꯅ ꯄꯥꯈꯤ꯫ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯔꯒ ꯑꯍꯦꯟꯕ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥ ꯑꯃ ꯄꯨꯍꯜꯂꯛꯈꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ꯫ ꯏꯃꯥꯟꯅꯕ ꯈꯔꯅꯁꯨ ꯍꯪꯉꯛꯈꯤ, ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏꯅꯣ? ꯑꯩꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕꯅꯅꯤ ꯍꯥꯏꯅ꯫ ꯆꯍꯤ 12 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯇꯝꯕ ꯍꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯕ꯭ꯂꯥꯁꯇꯔ ꯀꯧꯕ ꯒꯦꯃꯤꯡ ꯁꯣꯐ്টꯋꯦꯌꯔ ꯑꯃ ꯁꯦꯝꯈꯤ꯫ ꯑꯗꯨꯗ $500 ꯔꯤꯋꯥꯔꯗꯁꯨ ꯐꯪꯈꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯀꯝꯄꯅꯤ ꯑꯃ ꯂꯤꯡꯈꯠꯄꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯈꯤ꯫ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 19 ꯁꯨꯗꯕꯅ ꯌꯥꯈꯤꯗꯦ꯫ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯂꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯀꯦꯅꯦꯗꯥꯗ ꯑꯃꯨꯛ ꯌꯨꯝ ꯍꯣꯡꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯈꯤ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯄꯦꯟꯁꯤꯜꯚꯦꯅꯤꯌꯥꯗ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ꯫ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯆꯍꯤ 20ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯋꯥꯏꯗ ꯏꯅꯥꯎꯅꯨꯄꯥ ꯀꯤꯝꯕꯜ ꯃꯛꯁꯀ ꯑꯩꯒ ꯄꯨꯜꯂꯒ Zip2 ꯀꯧꯕ ꯀꯝꯄꯅꯤ ꯑꯃ ꯍꯥꯡꯈꯤ꯫ ꯏꯟ ꯗ ꯌꯔ 1999ꯗ ꯀꯣꯝꯄꯦꯛꯅ Zip2ꯕꯨ $307 million ꯂꯩꯈꯤ꯫ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ $22 million ꯁꯤꯌꯔ ꯐꯪꯈꯤ, ꯏꯟ ꯏꯟꯗꯤꯌꯥꯟ ꯔꯨꯄꯤꯁ 150 crore꯫ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 19ꯃꯨꯛ ꯁꯨꯈꯤ꯫ ꯄꯥꯔꯇꯤ ꯇꯧꯗꯅ ꯀꯣꯏꯕ ꯆꯠꯇꯅ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯧꯈꯤꯗꯦ꯫ 150 crore ꯑꯗꯨ ꯑꯇꯣꯞꯄ ꯀꯝꯄꯅꯤ X.com ꯑꯗꯨꯗ ꯏꯟꯚꯦꯁꯠ ꯇꯧꯈꯤ꯫ X.com ꯑꯁꯤ ꯃꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟꯠ ꯁꯤꯁꯇꯦꯝ ꯑꯃꯅꯤ꯫ ꯀꯣꯟꯐꯤꯅꯤꯇꯤ ꯀꯝꯄꯅꯤꯒ ꯄꯨꯟꯁꯤꯟꯈꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ PayPal ꯑꯁꯤꯅꯤ꯫ PayPal ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯝꯅ ꯐꯪꯁꯟ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁ ꯕꯦꯡꯛꯗꯒꯤ ꯏꯟꯗꯤꯌꯥꯟ ꯕꯦꯡꯛꯗ ꯃꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯣꯐ്টꯋꯦꯌꯔ ꯃꯈꯜ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯅꯈꯤꯕ X.com ꯑꯁꯤ ꯑꯩꯍꯥꯛꯅ ꯅꯧꯅ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ, ꯍꯅꯤꯃꯨꯟ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ
ꯑꯩꯍꯥꯛ ꯈꯪꯗꯅ CEO ꯐꯝꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯏꯁꯥꯃꯛꯅ ꯂꯤꯡꯈꯠꯄ ꯀꯝꯄꯅꯤ ꯑꯗꯨ ꯏꯁꯥꯃꯛ ꯈꯪꯗꯅ ꯃꯤ ꯑꯇꯣꯞꯄ ꯄꯥꯏꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯈꯟꯈꯤ꯫ X.com ꯍꯧꯖꯤꯛꯅ PayPal ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ eBayꯅ $1.5 billion ꯗ ꯂꯩꯈꯤ ꯑꯃꯨꯛ꯫ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ $180 million ꯁꯦꯌꯔ ꯐꯪꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯀꯝꯄꯅꯤ ꯂꯣꯟꯆ ꯇꯧꯈꯤ ꯃꯗꯨꯗꯤ SpaceX꯫ $100 million SpaceX ꯑꯁꯤꯗ ꯏꯟꯚꯦꯁט ꯇꯧꯈꯤ꯫ ꯔꯣꯀꯦꯠꯀꯤ ꯗꯤꯜ ꯇꯧꯒꯦ ꯍꯥꯏꯅ ꯔꯁꯤꯌꯥꯗ ꯆꯠꯂꯨꯏ꯫ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯅ ꯔꯣꯀꯦꯠ ꯂꯣꯟꯆ ꯇꯧꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯃꯗꯤ ꯏꯁꯥꯅ ꯁꯥꯔꯒ ꯔꯣꯀꯦꯠ ꯑꯁꯤ ꯂꯣꯟꯆ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯕ ꯍꯧꯈꯤ꯫ ꯏꯟꯇꯔꯅꯦꯠꯇꯒꯤ ꯔꯣꯀꯦꯠ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯕꯅꯣ ꯍꯥꯏꯅ ꯊꯤꯒꯠꯈꯤ꯫ ꯂꯥꯏꯔꯤꯛ ꯇꯣꯏ ꯇꯣꯏꯅ ꯄꯥꯔꯝꯃꯤ, ꯊꯤꯒꯠꯄ ꯌꯥꯕ ꯊꯤꯒꯠꯂꯤ, ꯔꯤꯁꯔꯆ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯦꯚꯤꯡ ꯃꯌꯥꯝ ꯑꯗꯨ SpaceXꯇ ꯏꯟꯚꯦꯁט ꯇꯧꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯔꯣꯀꯦꯠ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯂꯣꯟꯆ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯍꯥꯟꯕ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯄꯣꯈꯥꯏꯈꯤ꯫ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯦꯀꯦꯟ ꯇꯥꯏꯝ ꯑꯃꯨꯛ ꯁꯦꯝꯈꯤ꯫ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯁꯦꯝꯈꯤ, ꯑꯍꯨꯝꯁꯨꯕꯁꯨ ꯐꯦꯜ ꯑꯣꯏꯈꯤ꯫ ꯑꯩꯅ ꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯁꯦꯚꯤꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯒꯣꯔꯃꯦꯟꯅꯁꯨ ꯀꯅꯥꯃꯠꯇ ꯏꯟꯚꯦꯁט ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯑꯩ ꯃꯊꯥꯗꯤ ꯁꯥꯈꯤ, ꯑꯗꯨꯕꯨ ꯀꯤꯕꯗꯤ ꯐꯥꯎꯏ, ꯀꯔꯤꯒꯤ ꯐꯥꯎꯔꯣꯏ, ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯑꯃꯇꯪꯒ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤ꯫ ꯐꯤꯚꯝ ꯑꯁꯤ ꯗꯨ ꯑꯣꯔ ꯗꯥꯏꯗ ꯂꯩꯔꯦ꯫ ꯃꯔꯝꯗꯤ ꯍꯟꯗꯛꯁꯤꯒ ꯁꯣꯏꯔꯒꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯗꯕ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯇꯣꯞ ꯇꯣꯞꯄ ꯈꯔ ꯂꯩ꯫ ꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯁ ꯆꯥꯟꯁ ꯑꯃꯨꯛꯇꯪꯒ ꯌꯦꯡꯒꯦ ꯍꯥꯏꯅ ꯊꯥꯕ ꯃꯇꯝꯗꯗꯤ ꯁꯛꯁꯦꯁ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯅꯥꯁꯥꯗꯒꯤꯁꯨ ꯐꯟ ꯀꯌꯥ ꯑꯃ ꯐꯪꯈꯤ꯫ SpaceX ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯃꯤꯑꯣꯏꯕꯕꯨ ꯔꯣꯀꯦꯠꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯧꯅ ꯇꯣꯡꯍꯜꯂꯒ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯄꯨꯕ ꯑꯃꯗꯤ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯇꯥꯕ ꯑꯁꯤꯅꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯇꯝꯗ, ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯇꯦꯛꯄ ꯃꯇꯝꯗ, ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯅꯣꯡꯃ ꯈꯟꯈꯤꯕ ꯃꯇꯝꯗ ꯁꯣꯂꯔ ꯍꯥꯏꯕꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯒꯤ ꯁꯣꯂꯔ ꯁꯤꯇꯤ ꯑꯁꯤ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯀꯖꯤꯟ ꯂꯦꯟꯗꯟ ꯑꯃꯗꯤ ꯄꯤꯇꯔ ꯔꯥꯏꯞ ꯃꯈꯣꯏ ꯑꯅꯤ ꯀꯧꯔꯒ ꯑꯆꯪꯕ ꯁꯦꯜ ꯑꯩꯅ ꯂꯣꯏꯅ ꯏꯟꯚꯦꯁט ꯇꯧꯒꯦ, ꯅꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯁꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯁꯣꯂꯔ ꯁꯤꯇꯤ ꯍꯥꯏꯅ ꯍꯥꯡꯈꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯏꯂꯣꯟ ꯃꯥꯛꯁ ꯑꯩ ꯑꯣꯏꯔꯤ ꯍꯧꯖꯤꯛ꯫ ꯅꯦꯛꯁꯀꯤ ꯄ꯭ꯔꯣꯖꯦꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔꯁꯀꯤ ꯋꯥꯈꯜꯁꯨ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔꯁꯇ ꯀꯅꯥꯝꯇ ꯁꯦꯜ ꯏꯟꯚꯦꯁט ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯏꯁꯥꯒꯤ $6.3 million ꯏꯟꯚꯦꯁט ꯇꯧꯈꯤ꯫ ꯃꯌꯥꯝꯅ ꯈꯜꯂꯤ ꯑꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯀꯥꯔꯁ ꯑꯣꯏꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯑꯣꯏꯔꯤꯕ ꯀꯥꯔ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯄꯔꯂꯨꯞ, ꯁ꯭ꯇꯥꯔꯂꯤꯡꯛ, ꯗ ꯕꯣꯔꯤꯡ ꯀꯝꯄꯅꯤ, OpenAI, Neuralink ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯂꯣꯟꯆ ꯇꯧꯈꯤ꯫ ꯏꯂꯣꯟ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯥꯏꯔꯤꯛ ꯍꯥꯏꯔꯒꯗꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯕꯨꯛꯁꯅꯤ, ꯃꯔꯝꯗꯤ ꯑꯁꯤꯗꯒꯤ ꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯅꯣꯂꯦꯖ ꯈꯪꯕ ꯉꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕ ꯍꯦꯜꯂꯤꯉꯩ ꯍꯤꯡꯕꯗ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯐꯪꯕ ꯍꯦꯟꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯖꯁꯇꯤꯟ ꯋꯤꯜꯁꯟ ꯀꯧꯏ꯫ ꯏꯆꯥ 7 ꯂꯩ꯫ ꯏꯆꯥ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯥꯏꯟꯁ, ꯇꯦꯛꯅꯣꯂꯣꯖꯤ, ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯇꯝꯕꯤꯕ ꯍꯧꯔꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ 30 ꯃꯨꯛꯇꯪ ꯑꯣꯏꯅ ꯇꯦꯁꯂꯥꯒꯤ ꯁ꯭ꯄꯤꯁꯤꯑꯦꯜ ꯁ꯭ꯀꯨꯜ ꯑꯃ ꯂꯩ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯅ ꯑꯦꯁꯇ꯭ꯔꯥꯅꯣꯚꯥ꯫ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯣꯟꯂꯥꯏꯟ, ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯀꯝꯄ꯭ꯌꯨꯇꯔꯗ ꯐꯣꯀꯁ ꯇꯧꯍꯜꯂꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝꯕꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯍꯤꯡꯂꯤ ꯐꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯕꯗꯨꯅꯤ ꯁꯛꯁꯦꯁꯐꯨꯜ ꯄꯔꯁꯟ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜꯗ ꯀꯣꯛ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯐ꯭ꯌꯨꯆꯔ ꯇꯦꯛꯅꯣꯂꯣꯖꯤ, ꯏꯟꯇꯔꯅꯦꯠꯇ ꯐꯣꯀꯁ ꯇꯧꯕꯤꯌꯨ꯫ ꯑꯣꯜ ꯗ ꯕꯦꯁ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯅꯝꯕꯔ 1 ꯁꯅꯥꯃꯇꯨꯝ꯫ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯕ꯭ꯂꯣꯒ, ꯂꯝꯀꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯐꯪꯕꯤꯒꯅꯤ꯫ ꯑꯃꯗꯤ ꯑꯅꯤꯁꯨꯕꯗ ꯍꯦꯝꯖꯦꯠ ꯅꯤꯉꯣꯝꯕꯝ꯫ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯚꯤꯗꯤꯑꯣꯁ ꯀꯌꯥ ꯑꯃ ꯐꯪꯕꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯂꯤꯡꯛ ꯄꯨꯝꯅꯃꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯉꯥꯏꯖꯔꯛꯄ ꯁꯔꯄ꯭ꯔꯥꯏꯖ ꯑꯗꯨꯗꯤ ꯒꯤꯐ ꯍꯦꯝꯄꯔ + ꯃꯣꯕꯥꯏꯜ ꯑꯣꯟꯂꯥꯏꯟ ꯑꯔꯅꯤꯡ + ꯌꯨꯇ꯭ꯌꯨꯕ ꯒ꯭ꯔꯣꯊ ꯇꯤꯞꯁ ꯐ꯭ꯔꯤꯗ ꯐꯪꯕꯤꯒꯅꯤ꯫ ꯀꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯅꯤꯃꯛꯀꯤ ꯂꯤꯡꯛ ꯐ꯭ꯔꯦꯟడ్ꯁ ꯃꯌꯥꯝꯗ WhatsApp, Facebook, Instagramꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯌꯔ ꯌꯥꯝꯅ ꯇꯧꯕ ꯚ꯭ꯌꯨꯋꯔꯁꯅ ꯑꯩꯒꯤ WhatsApp ꯅꯝꯕꯔꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯇꯧꯕꯤꯔꯒ ꯊꯥꯕꯤꯔꯛꯄꯗ ꯔꯨꯜꯁ ꯑꯦꯟड ꯔꯦꯒꯨꯂꯦꯁꯟꯒꯤꯗꯃꯛ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯀꯤ WhatsApp ꯅꯝꯕꯔꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕꯤꯕ ꯌꯥꯕꯤꯒꯅꯤ꯫
ꯑꯅꯧꯕ ꯚꯤꯌꯨꯋꯔ ꯑꯣꯏꯕꯤꯔꯕꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯅꯝꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯁꯥꯒꯤ ꯗꯤꯚꯥꯏꯁꯇ ꯐꯪꯕꯤꯒꯅꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯉꯝꯕ ꯃꯈꯩ ꯐ꯭ꯔꯦꯟꯁꯤꯡꯗ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯁꯥꯗ ꯀꯥꯟꯅꯕ ꯐꯪꯉꯤ ꯑꯣꯔ ꯐꯪꯗꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯥꯏ ꯂꯚ ꯌꯨ ꯑꯣꯜ ꯇꯦꯛ ꯀꯦꯌꯔ